Hojiki Chingkakpham Hariba Chingkaka Nasagi drain sing Sagi Hoki Kongjao Uriba Mafamsi straight up Logi Adagi Farm Gi Lakpa Somnakanda Kaksing Rom site Amasung Ilingban then Tenta Texam Tenta Rom the Chender Sing Mayam to Chingkakpham Si Fauraga Ching the Singni Nasagi Singsi Sina Chendana block to later with the Sonaka and Loina Mokolaga later with the Pull Sagi farm to the low pull Tingle do never go. Ado Aina hygiening being a Sagi Chingkakpham Hariba from the Chingkaki was Yakogi grandfather, forefather, Matam the Gi Chingzika Lake Rabani Adudaga Adudagi Hosik Power, Ahogi Gamena, mityeng film do Carmania Lady come to Rige Habidu Adu Masiva. Adum being toina changbiyu dabagi film madidum ui adubu hoi ngasi hojik thoiba film sina landslide amasung nong marang kaina chubadagi thoiba film sina mathang akhoi awana mayama praja singda lomi oiriba amasung farm maru oina louba loumising da awaba adugi matik thingna du oire haiduna ai video si semjabani Sing Fazare, Fazana, so parks it. Low look because you all look to Okara. Howsik Kaksingi Panjapulum Hyrima firm do Nasagi Chingkakpham gi Singuna Mokotuna. Kuning take ama ani yore wairi side ki low ising panayam na tumzila low sing se wasing mafam se ay tungda ay sida uchariba mafam si ising si yokjila ising si mayam loina toy wana dana lainere adu kari upailay isorgin nongdamni wariba matakta hojik thoiba irang si matakta amuk prasasing wariba di low singu tauba loumising loumising sida ayamba oina loina wabagi film dul leire torob saba torob ari sarkari thabak tawba singdi awabagi saruk thoidongna adum pawdi pawngani adubu adum hakna sagi koigi agriculture thabakta mai onsel laga leiba maibunna koigi source of income si agriculture dagi oiba singdadi amu hena yamna Warangai film do oire Sarkarna su mityeng athubada hojik low mayama koigi low pan mayadana lairiba ising thumningraba singida Sarkarna athubu matamda section thorang lokhonaba su sarkar gi maigida su koknona nolongna haijari request tawjari kari lokhotpa yaba thogdang disaster thokragadi disaster gi fund relief fund ko lairiba mayam do khoi sarkar gi su planning lerngani adu mityeng changminaba aigi maigide su ningsingjari mangdo diba mangdo diba lokpak se pa ngana krik inana leire hoje na acho macha flap sida Tuhandi Moju palm the Tamama Boy Takpasin Kazana Hozik Na Ato Godinati date 22nd August 2024 Masina misida ay koina kidang mafam khara chatuna sora maigay amasung patpal dagi slopland area khongjom side somda so chatlaga yengjerure sora maning rom side thangba makhajudi ising ayamana loina thumme labuk se sigi phibam dadi hoigi low sagani haibagi thajadre nga oina chaba tare kumsi di warba kumsi Sarkarna kan gi khoi labuk sing ising loi thungre bako maya le hoji sno
ꯀꯨꯝꯁꯤꯗꯤ ꯐꯧ ꯌꯥꯝ ꯇꯥꯡꯒꯗꯧ ꯃꯥꯜꯂꯦ issue or ꯏꯔꯥꯡ ꯃꯔꯛꯁꯤꯗ disaster natural disaster ꯍꯥꯏꯕ ꯇꯥꯏ ꯀꯣ ꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯑꯩ or any ꯁꯣꯝꯅ ꯀꯃꯦꯟ ꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯈꯥꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯏꯕꯤꯔꯝꯃꯨ ꯃꯊꯪ ꯑꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ episode ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅ ꯃꯊꯪ ꯅꯤꯖꯔꯤ Thank you everyone Thank you